Prime Minister Modi nang asifoba Manipur da chatriba kadigino Manipur asi India da laitabra lainga kasina ima laibag India bu Manipur da hatok pire haina Rahul Gandhi na parliament ta thangat kiban no confident motion da maral sikrai Manipur ki territorial integrity da compromise tawdana status da peace hanjil halakna bagi lambi di famin naraga wari shabana oigani haina Congress ki luchingba okram ibobina fongdorakle Naga issue botuba matamda loishina bagi pandamda resolving Indo-Naga political issue based on framework agreement haiba sida Manipur gi Naga taba mafam singda miyam rally chatkre Amasung lanjen aduna lairiba angang singna makutakut lai paining bagi wakalon lakliba si matam chana yengsil haudrabadi Manipur kunai gi tungi punshida yamna chawbu chaiteng ama oigani haina Dr. Lenin na thamlakli